Welcome to Real Boys. Maruoiba pau khara sum lominasi. America ki Pentagon dagi secret che chang khara leak oikre hairi madugi documents sing aduda alu bofam kaya yauri. Kudam moina Russia amadi Ukraine ki lan sigi matang da amadi related wa kaya. Loina America ki manungi oipa wa kaya. Loina matters kaya. Pentagon hai se World War II ki matung da Pentagon ko baturel amagi nakta sakibani Washington DC dagi khara lapnai adubu Pentagon turil haibase Washington DC dagi Pentagon lom de selibani America ki defense ki headquarter ni masigi headquarter asibusu adungai World Trade Center thugai ke banumita thugai gani tawduna plane ama paisilaki adubu mai pakhauti asumna hainei Pentagon ki mathak tu check forward the khanthar ka paibe tai adubu mafam sidagi important documents ki leak tawkre haiduna achubu wa oiri Taiwan ki President Tsai Ing-wen na hain China na aikoi ki territory na akta sanglak tu na numit humni drill toram laga chatki base irresponsible ni amasung masigi condemn tawi Taiwan ki defense loop na hai chawkra ba jahaz nipan question duna leiram ki koi chalam ki koi thau thoram ki amasung mathak ta jet plane kaya Japan na hai China ki drill aduna samudra mati atya ki lambi thatli bani Taiwan ki China na Taiwan ta yam na kan na yang silak li base 2016 dagini West country ka relationship tham laga nusini China gi maikai dagi China hai se maikai da khut sang ba haurakli amarom da Russia Ukraine gi khongpham da su makoi gi role lairi amarom da Bharat da su Arunachal gi mafam khara da makoi na ming thon ba hauram le hairi amarom da Israel da Al-Aqsa Mosque ase Muslim gi oina prayer to bagi dharma gi oiba amal ibadat religious practice to buda kiningai oiba mafam amu oirakle masjid aksa mang da Allah sol lauringai da phu bu chaiba thokina han masidagi amuk hen of tension oikre handak masjid al aqsa oipa masibu jiu singa timan tori mukoi gi matam ki Solomon temple gi laifam ni natraga temple mount ni tuna masida lep tuna lairi ba mosque asibu ubda awa pa mo oire jiu singi mara masina masidagi arga de muslim sing butam tamna intho khibagi thabak paikhat pangasi tagi natti maikoi gi thabak se violation ga loina changsi lakli bane amasung makoi na hena mai pakli amasung prithvi gi muslim country ka ana kaisu to mungam dar yeng duna lairi haina news report kharana hai Russia mati Ukraine ki lan khambal oiba naiji hojikmak thum gi city Bakhmut asida nei khairi laibak ani asigi sipai sing se Bakhmut asigi 70% di Russia control makha da leikri masigi lamdam asibu ultimately Russia khutta chanki ba yai Amarom the President Zelensky na Russia ki air attack pu yam da kana condemn torakli makoi na Orthodox Palm Sunday ko mafam da attack to duna madunu pa maga nupi macha nupi ga hatpiram le masi Georgia tani Ukraine amati Russia ni maki marakta ngasi su sepai chama sinthok na kilan pha sing ato Donetsk region ki manung dalai ba town Adipka ki governor aduna hai town asida lan gi mang da mioi lising kunthani thoi lerambani hojik only lising machani pan ta mangai re Pakistan ki Prime Minister Shahbaz Sharif na order tokre makoi ki country the Islamist group amana terrorist ki thabak hek to tuna bomb ka pokhayan tuna police mi cham praja kaya hat kre ngasi su Quetta da bomb pokhayan ki mi mari siki amasung mioi kunni thoi shoki masigi pokhai ba asigi mangdana Shahbaz Sharif na order tokrabani makoi ki country manung the terrorist ki loop amal lairadana marak ta tension piriba mi haliba se masi operation amat toraga mara dagi hono phukina ba amasung haibaga operation chathakrabani masi chading leiba thabak ni amasung 2014 da su operation asi kumba mafang thokhi Bharat laiba majority gi mi singna makoi gi festival gi matam da violation gi oiba thabak bang thoi amasung maruina Muslim Christian dharmastal amasung makoi gi lai su thampham maruiba mafam ka ata attack tawi amasung samaj ki mi sing bu hantar usitna tawi haiba gi wahang ama western gi reporter amana hangbada India gi finance minister hai ki matu oide wani India da Muslim sing Christian sing maruina minority gi mi sing santi da nuai yai fna lai masini oire base so thanks for watching